Online Manipur YouTube channel siwing birba mayam pum nang pu amukka na taram noksari ahan badayam na moro iba paw am update thamjage Kangpokpi kukisingi ntte NP OK Senapati dagi khaidokhiba Kangpokpi district asin nagasing na ihan hana tarambal lam amani adubo logi wangmada sangsilakiba kukising na kudum sangsin kiduna makhoigi masagi lamgum tabuk paikalakliba asida nagasing na tuminna yengduna lairoi haina Naga People's Organization Kangpokpi NP OK na phongdorakli NP OK ki Information and Publicity Secretary Saichal Boys Kharam na thador pasero na manhai thasi ki tara gaturuk to kuki MLA tara na Prime Minister da Memorandum pinsin dona Surasanpur Sanden Tengnopong Kangpokpi amasung Ferzol gi Tokhaiba Chief Secretary amasung DGP thambiu loina na Prime Minister Relief Fund dagi lupa crore samnga pibiu hairibo wafam asi awang bathak da condemn tawi Kangpokpi district ta Naga gi tongan ba furup kuncha ka humdoi hojik su khunda duna leiribani Naga sing asi district asi da ihan hanbo oina khunda ki ba aseng ba yel homini adubu hojikti international border la laga lonia da maung ta sangsi lakiba mitop sing asina missing angak pa phangna hengat ki dun Naga sing na minority oi hore loina na lam amasung saktam gi wathok sauna lagle hojik su state asi da recognize tawdaba khul sing wathok leiri asiguma pm asi da Kangpokpi district ta leiriba Naga sing gi aning ba pam babu Indian government na usinna daba yaroi loina na handaki wathok asida Kangpokpi district ki nataba atopa district ki miyosingi semi permanent housing asi Kangpokpi district ta sabe yaroi serola sina makhata na high state asigi national highway 2 amasung contract reta kuki militant sing na yam labal lay haina phongdokli aduga mathangi update asina torbung da laiba maitai gi yum amada kuki kullaga lairam le torbung bazar mamang lekai da laiba thangjam Ramesh Elias abungi yumdagi pochai lauthoknaba security personnel singapore na changlobada kuki miyoi ama kullaga leiramle thodok asigi matang yumbu oiriba thangjam Ramesh ka pause asiga telephone khutang do wari sanabada mahakna hai thasi kun mathoi gi ayuk pung tara ga mathoi rom tarakpa adwai da torbung bazar mamang lekai de leiba mahaki mai sakhau do yum tara ga taruk suba kumon regiment ki lieutenant colonel amaga mahaki makha de leiba officer amaga mahaki yumda pochai lauthok basa si hai ki numit atu gi satringai mamang da torbung bazar mamang de leiba tara suba BSF battalion ki officer amaga sukumon regiment ki officer ka pau phaunar ga makhoi changbani mahaki yum changjinge mamang tara suba BSF ki battalion changlaga makhoi ki officer aduga mathangi update asna ko komi gi mihut kangbu na New Delhi de Union Home Minister Amit Shah ga wari sana khre mi top sangsilak pathingani makhal amate gi to khaiba lai ngak le heloi haina thaja pirakle ko komi gi miyoi tara gum doina saba mihut kangbu amana ngasi ayuk pung tara khara helak pada New Delhi de laiba Home Minister gi residence ta Union Home Minister Amit Shah unaduna Manipur gi irang gi matang do wari sanakre unabadu de Union Home Minister gi maikai de Manipur ngam khai la na mitop sing sangsilak pa si thingna na paikat pa yaba thap paikat kani loina ni state asida to khaiba lengak na tragna pun bagi saktam kai ba yaba makal amata gi thaurang paikat loi haina thaja pirakle haina coordinating committee on Manipur integrity kokomi na thador pasero na manna kangalagli kokomi gi media coordinator Somrendra Thoksom na kuyak piduna thador pasero na mana hai ko komi gi mihut kangbu asina ngasi ayuk pung taraga makhairum taba matamda Home Minister ga unaki ba da Intelligence Bureau gi makok thongba official kaya su saru yaki Manipur da mitop kaya marum ngam khai lana sangsilak tonu tangdu laitaba phibam ama ohelagli ba asi thingna na ba center da honna ba yaba honna kani hojik maksu biometrics amadi Retinas scale power season aduna mitop khandokpa haure haina Home Minister na phongtoraki loina na Manipur amasung Myanmar ga lona badal lairi bangam khoi gi saruk asi sambal khaba gi tabuk khongjen yangsil lagani loina na Manipur to khai belega amatel semloi state asta tangdu laita ba phibam hanjilakna ba hona bada kokomi su mateng pangbiu loina na highway sing da pochai pu ba gari sing ayat apan yaudana sanghan na ba mahaki mai kai dagi su angam ba thak to hona kani state asta gi wathok asi loisin na ba ungkhatnari ba furup ani gi marak to wari sanana ba hauna na ba honna minasi haina su Home Minister na phongdor ki hairi kokomi gi mihut kangbu sing adu gi maikai de Home Minister da Manipur gi irang asi ga mari leina na memorandum pinsin ki tungda Home Minister na kokomi gi mihut kangbu adubu Intelligence Bureau gi director amasung North East ke security advisor ga unaduna wari sanan ki Intelligence Bureau gi director Tapan Kumar Deko amasung North East ke security advisor AK Misra ko unabadu da kokomi gi mihut sing gi maikai de Manipur da hojik thengnari ba illegal immigrant cross border narco terrorist jam wamang takhan ba amasung sugi sana kangon sing thugai rak pagi matang do wafam kaya morom pukat ke hai wafam sing asibo official sing asina kupna ta raba matung da makhoi gi maikai de gi so na ba ya bo na gani haina thaja ba pirak ki hairi loina na state asina athuba matam da tangdu leita ba hanjil hanna ba ho na ba da miyam na lenga ka punna simina si haina supang doraki Union Home Minister ga unaba
asigi khongset aduda kokomi coordinator Jitendra Ningomba consultative member Yumnamsa Dilip Kumar AK Satyajit KM Maharbi KS Bharat Komdram Ratan Susaruk Yaki Loinana Kokomi assistant coordinator Joy Chandra Konthaujam Longjam Ratan Kumar Somrendra Thoksom Khuraijam Athoba PS Syamsan Y Surjit Kumar amasung L Jenta Susaruk Yaki Union Home Minister Unaba Aduda Saruk Yakiba Kokomigi Machin Chatpamio Amaga Pausi Asiga Akanaba Wari Sanabada Magnai Aduga Matangi update na assembly session numit ka ani pham gada bage khanna jingeda minister namsa kip gan nomagi suti nirakle tarani thustuba Manipur legislative assembly ki mari suba mifam numit ka ani pham gada ge haiba khangjinge minister namsa kip gan di nomagi oiba session haiba wahi sinnarakle speaker ki suti nirakle mifam asigi damakta business advisory committee ki mifam hayeng pangthok kadori bani pause asin hai hojik phawada Manipur ki tokai belengak na trungna union territory taliba kuki MLA taragi monung da Manipur legislative assembly ki mifam asida ki suti ni rakhi basi commerce and industries amasung cooperation ki minister namsa kipgen khak tamak ngairi Manipur ki legislative assembly ki speaker da address tawra August 13 da pisan lakki ba suti ni bagi seron aduda pallibo fam de me hum de gi lamda masida irang hek Tolak pada safety amasung security ki mioi ba meeting de yenglaga ai amasung ha ki mung manung impal da leiba ngam dana lagli hajik thokli ba irang asi yenglaga loina impal manung da leiriba lo amasung order ki pibam asi yenglaga taragani thu suba Manipur legislative assembly ki mari suba nongmagi oiba session August 15 da pangthok kadoriba asida saruk yaba ngam loi dawre haina palli seronal da makata na palli badi mahak na mahak ki security Snell Singa Tanar Matung the Impal the Oriba Law Amasung order gi pibam asi yenglaga session asi yaw dabru sungani haina pautak piri maramasina August kunga ma panda pangthok kadorba assembly mifam asida gi suti PBU haina palli amaram da lagliba August kunga ma panda gi chat thaba hogodori bataragni thoi suba Manipur legislative assembly gi mari suba session asiga mari lenana business advisory de ki suti ni rakibani hai aduga mathangi update asna CM gi team da Amit Shah separate administration piro G20 summit laibana nongmei makhon tahandanaba CM da sinnarakle Imphal dagi ngarang khungsan ki Chief Minister Nongthongpam Birena Lusingba Minister ki Kangpu ngarang numidang pung apon makai tabadi Union Home Minister Amit Shah unakre Home Minister unaroba tungda team adu ngasi ayupung ahung gamnet kunthwa tabadi Imphal da thunglare Union Home Minister Amit Shah amasung Chief Minister Nongthongpam Birena Lusingba team na Amit Shah gi residence ta unakiba duga mari lenana pau amata lenga ki maikai dagi thadorakhide pau ron unaba honabada su hairaki wafam sing aron ba oina thamna ba khangalagi haiduna official oiba wafam amata phongdu hai bayakide adum oina mak thazaba ya bamfam dagi phangba pauna hai kukisingi demand to separate administration hai badu center na kaidangoi du supiro adu masing yamba furup oiriba maitei singna pukning phatharaga hojik furup ani gi marakta sangthok sangsin yadana leiriba si yana na ba kanba Thabuk Laukhanaba Chief Minister ki team da khangalakli pawasina makhata na hai lebak asida G20 ki mifam lagli ba September 9 amasung tara da pangthok kadawri mifam asi yawna na malem gi lebak singi lusingba sing thunglaba horagani maram aduna nungaina driba nakal ani muktagi nongmei makhon tahandanaba Thabuk Laukhatlo haina su CM gi team da sinnarakhi saliba thasi ki kunga mapan da pangthok kadawri assembly gi session asi ing tapna mana manin naidana phamna na sinnarakpaga loina na mifam asida saruk yabagi khudong saba lairoidaba MLA singi ikai khumnaba ngakpi naba lambi puthogu amasung thabuk ta konthogu haina su Union Home Minister na Chief Minister ki team da sinnarakhi hairi Manipur gi hojik oiriba luraba tanpham asina minister sing amasung party gi MLA sing puksil khoijen tinna amaga mateng pangna tuna thokliba wathok sing asigi waroisin purakna bakan bo pham tamke status da thokliba hana sunaba yum mai thaba amasung logi wangwa da thabuk torok khuding mak logi matung ina sairak phangjaga bani madugi lokhukat pam thokpa thabuk khuding mak central government na lokhat kani maduna tanalengak pai haiduna su seram kalaga Thabuk tawganu haina su sinnarakhi haina pau asina makatari Lok Sabha ki mikhal matam naksilak pana maram oiradun state asida leiriba furup khuding makki miyam gi punsironda nungai ai phaba oihna na thabuk lokhat pada meeting sangna na ba khangan bagal loina development workers sing the meeting sangu haina su Union Home Minister na Chief Minister Nongthongpam Birenda sinnarakhi hairi wari sanabadu da BJP ki National President GP Nadda General Secretary Bel Santos amasung National Spokesperson oibatana tana BJP ki Manipur ki in-charge da Sambit Patra su saruk yaki Chief Minister Nongthongpam Birenda su Manipur ki hojik oiriba law and order ki pibam ningtina laksin bangamle ayamba matamna nongmei kapa ki makhulta ki jehibna singu wafam kayamuram paudam ki panba yabadi Manipur da thokliba irang asi laksin raba Amit Shah na Chief Minister Birenga ngahek laitana pau phawna duna lakibani video sing bibagi damakta mampom nongpom kanna tagachari ano update ki damakta musibidam channel na subscribe to biramu thank you so much